ꯃꯌꯥꯝ ꯑꯩꯒꯤ ꯇꯦꯡꯅꯧꯋꯥꯡꯄꯤ ꯃꯄꯥꯟ ꯃꯌꯥꯝꯁꯦ ꯌꯦꯡꯕꯤꯌꯣ ꯇꯦꯡꯅꯧꯒꯤ ꯍꯧꯖꯤꯛ ꯑꯌꯨꯛ ꯉꯟꯇꯥ ꯑꯣꯏꯕꯒꯤ ꯁꯛꯀꯥꯏꯔꯛꯇ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯛꯀꯥꯏꯔꯛꯑꯅꯤ ꯑꯗꯨꯗꯅ ꯑꯩꯒꯤ ꯗꯦꯕꯤꯒꯤ ꯃꯄꯥꯟ ꯐꯖꯗ꯭ꯔꯣ ꯄꯣꯒꯦ ꯑꯅꯤꯃꯨꯛꯁꯨ ꯄꯥꯜꯂꯦ ꯁꯤꯗ ꯁꯤꯗꯁꯨ ꯃꯄꯥꯟ ꯃꯌꯥꯝ ꯁꯥꯠꯂꯛꯏ ꯄꯣꯝꯃꯛꯏꯀꯣ ꯃꯅꯨꯡꯗ ꯁꯤꯗꯁꯨ ꯁꯥꯠꯂ ꯂꯩꯔꯦ ꯑꯩ ꯍꯪꯒꯥꯝ ꯂꯩꯔꯦ ꯑꯩ ꯈꯥꯃꯦꯟ ꯕꯣꯔꯥꯗꯣ ꯁꯦꯒꯥꯏꯔꯦꯔꯦ ꯑꯩꯅ ꯁꯤꯗ ꯑꯣꯏꯅ ꯑꯃꯨꯛ ꯁꯤꯟꯗꯣꯛꯑꯦꯀꯣ ꯁꯣꯝ ꯅꯥꯀꯟꯗꯤ ꯂꯩꯕꯥꯛꯅꯤ ꯁꯣꯝ ꯅꯥꯀꯟꯁꯦ ꯂꯩꯕꯥꯛ ꯅꯠꯇꯦꯀꯣ ꯁꯣꯝ ꯅꯥꯀꯟꯁꯦ ꯑꯩꯅ ꯅꯥꯄꯤ ꯐꯣꯏꯗꯣꯛꯄꯗꯣ ꯁꯤꯗ ꯍꯥꯞꯆꯤꯜꯂꯤꯅꯦ ꯃꯊꯛꯇ ꯂꯩꯕꯥꯛ ꯍꯥꯞꯆꯟꯅꯕꯅ ꯁꯤꯗꯁꯨ ꯈꯥꯃꯦꯟ ꯄꯥꯝꯕꯤ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯄꯥꯜꯂꯦꯀꯣ ꯁꯤꯗ ꯄꯥꯜꯂꯦ ꯃꯄꯥꯟ ꯃꯌꯥꯝ ꯁꯥꯠꯂꯦ ꯁꯤꯗ ꯃꯄꯥꯟ ꯀꯣ ꯁꯤꯗꯁꯨ ꯁꯥꯠꯂꯦ ꯃꯄꯥꯟ ꯃꯌꯥꯝ ꯑꯩꯅ ꯁꯤꯁꯨ ꯕꯣꯔꯥꯗꯣ ꯂꯣꯏ ꯁꯦꯒꯥꯏꯔꯛꯑꯦ ꯑꯗꯨꯗꯨꯒꯤ ꯀꯦꯝꯃꯦ ꯅꯨꯡꯁꯥ ꯁꯨꯝ ꯊꯝꯕꯒꯤ ꯑꯩꯅ ꯁꯤꯟꯗꯣꯛꯄꯤꯔꯦ ꯁꯤꯃꯁꯨ ꯂꯥꯁꯇ ꯁꯧꯒꯤ ꯃꯄꯥꯟ ꯁꯤꯁꯨ ꯂꯩꯔꯦ ꯈꯥꯃꯦꯟ ꯃꯄꯥꯟ ꯌꯥꯝ ꯁꯥꯠꯂꯦ ꯍꯪꯒꯥꯝꯁꯦ ꯃꯅꯥ ꯍꯦꯛꯄꯗ ꯁꯨꯝ ꯃꯌꯣꯟ ꯆꯣꯡꯉꯛꯑꯦ ꯍꯪꯒꯥꯝ ꯃꯇꯣꯟ ꯍꯦꯛꯄ ꯌꯥꯔꯛꯇꯣꯔꯦ ꯁꯦꯕꯣꯠ ꯃꯄꯥꯟꯗ ꯌꯣꯝꯃꯤꯕ ꯀꯛꯆꯦꯡ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝꯁꯤꯗꯁꯨ ꯁꯦꯕꯣꯠ ꯄꯥꯜꯂꯦꯀꯣ ꯁꯤꯗꯁꯨ ꯁꯦꯕꯣꯠ ꯄꯥꯜꯂꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯄꯥꯜꯂꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯌꯥꯝ ꯆꯥꯎꯕ ꯑꯩꯒꯤ ꯁꯦꯕꯣꯠꯁꯦ ꯁꯤ ꯄꯥꯜꯂꯤꯁꯦ ꯁꯤꯅ ꯆꯥꯎꯕ ꯂꯣꯏꯔꯦꯀꯣ ꯑꯗꯣ ꯁꯩꯁꯤꯗ ꯑꯩ ꯍꯧꯖꯤꯛ ꯍꯦꯛꯇꯣꯏꯅꯤ ꯁꯦꯕꯣꯠ ꯃꯅꯝ ꯅꯨꯡꯁꯤꯕꯤꯅꯦ ꯃꯥ ꯍꯦꯛꯀꯦ ꯇꯧꯕ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯑꯗꯨꯝ ꯇꯦꯛꯂꯛꯑꯦꯀꯣ ꯃꯅꯝ ꯈꯨꯅꯨꯡꯁꯤ ꯑꯃꯅꯤ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯉꯥꯆꯧ ꯃꯥꯟꯕꯤ ꯊꯥꯗ ꯉꯥꯏꯔꯤ ꯁꯤꯗ ꯍꯧꯒꯠꯂꯛꯑꯒ ꯃꯔꯤ ꯆꯠꯄ ꯍꯧꯗ ꯉꯥꯏꯔꯤꯀꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯩꯁꯤꯗꯅ ꯃꯁꯃꯦꯂꯟꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯃꯄꯥꯟꯗꯤ ꯃꯌꯥꯝ ꯁꯥꯠꯂꯦ ꯑꯗꯨꯒ ꯃꯥ ꯍꯧꯖꯤꯛ ꯄꯥꯟꯂꯛꯇ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯟꯗꯤ ꯄꯥꯜꯂꯛꯇꯣꯏ ꯃꯥꯜꯂꯦ ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗꯗꯤ ꯃꯄꯥꯟ ꯁꯥꯠꯇꯣꯛꯇꯕꯗꯣ ꯍꯧꯖꯤꯛ ꯃꯄꯥꯟ ꯁꯥꯠꯇꯣꯛꯑꯝꯃꯦ ꯁꯤꯗ ꯂꯩꯔꯦ ꯃꯄꯥꯟꯁꯦ ꯐꯖꯗ꯭ꯔꯣ ꯃꯄꯥꯟꯁꯦ ꯈꯨꯐꯖ ꯑꯃꯅꯤ ꯁꯤꯗ ꯇꯨ ꯃꯌꯥꯝꯁꯤ ꯂꯩꯔꯦꯀꯣ ꯂꯩꯔꯦ ꯁꯤꯗꯤ ꯂꯣꯏꯅꯃꯛ ꯁꯥꯠꯇꯣꯛꯑꯝꯗꯦ ꯁꯥꯠꯄꯨꯗꯤ ꯁꯥꯠꯂꯁꯨ ꯂꯩꯔꯦꯀꯣ